ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯦꯝꯕꯤ ꯀꯧꯕꯤꯗꯨ ꯃꯥꯒ ꯈꯪꯅꯖꯕ ꯒꯧꯔꯣꯕ ꯀꯧꯕꯗꯨꯒ ꯎꯅꯁꯤ ꯍꯥꯏꯅ ꯎꯅꯔꯤ꯫ ꯇꯥ ꯒꯧꯔꯣꯕ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯣꯏꯕꯕꯨ ꯌꯥꯕ ꯋꯥꯔꯅꯦ? ꯑꯣꯏꯕ ꯌꯥꯗꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ꯫ ꯃꯤꯅ ꯇꯧꯅꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇꯗꯤ ꯇꯥꯗꯦꯀꯣ? ꯀꯥꯏꯗꯒꯤ ꯇꯥꯅꯤꯒꯦ ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤꯗꯤ? ꯏꯁ, ꯍꯞꯇꯥ 3 ꯂꯨꯖꯗꯕꯤ ꯂꯩꯔꯒ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗ ꯈꯨꯜ ꯀꯣꯟꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯩꯕꯨꯡꯗ ꯁꯥꯔꯤ ꯋꯥꯁꯛꯂꯗꯤ ꯊꯨꯡꯅꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯁꯦ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣꯅꯦ? ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯅꯪꯒꯤꯁꯦ ꯊꯥꯖꯗꯕꯒꯤ ꯃꯥꯜꯂꯤ, ꯑꯩꯒ ꯊꯨꯡꯅꯅꯤꯡꯗꯕꯒꯤ ꯃꯥꯜꯂꯤ꯫ ꯅꯠꯇꯦꯕ, ꯊꯨꯡꯅꯕꯒꯤ ꯋꯥꯗꯤ ꯑꯩꯁꯨ ꯄꯥꯝꯂꯤꯅꯤ ꯀꯩꯅꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯏꯁꯤ ꯇꯧꯔꯁꯤ, ꯑꯗꯨꯏꯗꯤ ꯁꯣꯏꯗꯅ ꯊꯨꯡꯅꯔꯗꯕꯅꯤ꯫ ꯍꯣꯏꯁꯦ, ꯁꯣꯏꯗꯅꯕꯨ ꯊꯨꯡꯅꯗꯧꯕ ꯑꯣꯏꯔꯗꯤ ꯇꯧꯔꯁꯤꯁꯦ ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯞꯇꯥ 3ꯗꯤ ꯏꯔꯨꯖꯔꯒꯨꯝꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯍꯞꯇꯥ 2 ꯐꯥꯖꯤꯜꯂꯛꯂꯤ ꯂꯨꯖꯗꯕ꯫ ꯅꯨꯔꯥ ꯁꯒꯥ ꯇꯛꯇꯕꯅ ꯁꯪꯕ ꯑꯃꯗꯤ ꯍꯦꯛ ꯌꯥꯎꯅ ꯀꯨꯆꯨꯗꯨ ꯃꯨꯕꯁꯨ ꯅꯠꯇꯅ ꯌꯦꯡꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥ ꯃꯎ ꯐꯥꯎꯕꯗ ꯅꯨꯔꯥ ꯁꯒꯥ ꯇꯛꯇꯅ ꯇꯜꯂꯒ ꯑꯗꯨꯃꯛ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯃꯃꯥꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯊꯦꯝꯕꯤꯌꯥ, ꯊꯦꯝꯕꯤ ꯅꯪꯕꯨ ꯅꯁꯥ ꯅꯎꯗꯨꯗꯁꯨ ꯂꯨꯖꯊꯣꯛꯂꯒ ꯅꯨꯔꯥ ꯁꯒꯥꯗꯁꯨ ꯇꯛꯊꯣꯛꯑꯣ ꯀꯩꯗꯧꯒꯦ? ꯉꯧꯔꯣꯛ ꯉꯧꯔꯝꯕ ꯅꯃꯥꯏꯗꯨꯅ ꯁꯪꯕ ꯑꯃꯕꯨ ꯌꯥꯎꯔꯦ꯫ ꯅꯪ ꯇ꯭ꯔꯤꯛ ꯂꯪ ꯂꯩꯒꯗꯕ ꯅꯉꯛ ꯁꯝ ꯑꯗꯨꯅꯒ ꯅꯨꯔꯥꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗꯧꯅ ꯃꯨꯔꯤꯅꯦ ꯅꯪꯕꯨ꯫ ꯃꯨꯅꯤꯡ ꯃꯨꯁꯅꯨ, ꯍꯟꯗꯛꯇꯤ ꯅꯤꯡꯊꯝ ꯊꯥꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯂꯨꯖꯔꯗꯣꯏꯅꯤ꯫ ꯅꯤꯡꯊꯝ ꯊꯥꯅꯨꯡꯁꯤꯗꯗꯤ ꯂꯨꯖꯕ ꯌꯥꯗꯕ? ꯌꯥꯗꯦ, ꯌꯥꯝꯅ ꯏꯪꯉꯤ, ꯇꯜꯂꯤ꯫ ꯏꯁ, ꯑꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯦ꯫ ꯃꯅꯝꯁꯤꯗꯤ ꯀꯔꯤꯕ? ꯍꯋꯥꯏꯖꯥꯔ ꯃꯅꯝꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦꯅꯦ꯫ ꯄꯨꯝꯅꯝꯃꯣꯏ ꯀꯔꯤ ꯋꯥꯏ? ꯑꯁ, ꯅꯝꯊꯤꯔꯗꯤ ꯑꯁ꯭ꯋꯥꯏ ꯆꯠꯊꯣꯛꯂꯒ ꯂꯩꯔꯣ ꯌꯥꯔꯦ꯫ ꯍꯩ, ꯅꯪꯕꯨ ꯅꯁꯥꯗꯣ ꯅꯝꯊꯤꯕꯅꯁꯨ ꯂꯣꯏꯔꯦ, ꯑꯝꯇ ꯂꯨꯖꯊꯣꯛꯎ ꯂꯥꯎꯅꯦ꯫ ꯂꯨꯖꯔꯣꯏꯕ ꯇꯜꯂꯦꯕ, ꯀꯣꯟꯅ ꯅꯤꯡꯊꯝꯊꯥ ꯂꯣꯏꯔꯒ ꯑꯣꯏꯅ ꯂꯨꯖꯒꯦ꯫ ꯏꯁ, ꯅꯤꯡꯊꯝꯊꯥ ꯂꯣꯏꯕ ꯉꯥꯏꯕꯗꯗꯤ ꯅꯅꯝꯗꯨꯗ ꯃꯤ ꯁꯤꯕ ꯌꯥꯎꯅꯕ ꯇꯥꯔꯦꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯣꯛꯄꯗꯒ ꯁꯣꯏꯗꯅ ꯃꯤꯒ ꯊꯦꯡꯅꯕꯗꯒ ꯋꯥꯟꯊꯕ ꯊꯣꯛꯂꯣ꯫ ꯑꯗꯨꯅꯕꯨ ꯄꯥꯈꯪꯒ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯨꯄꯥ ꯐꯪꯕꯒꯤ ꯋꯥ ꯂꯩꯔꯔꯣꯏꯅꯦ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯀꯩꯝꯇ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯌꯥ ꯅꯨꯄꯥ ꯅꯝꯊꯤꯕ ꯑꯃ ꯂꯩꯔꯤ꯫ ꯀꯔꯤꯕ ꯅꯝꯊꯤꯕ ꯍꯥꯏꯕ? ꯍꯣꯏ ꯏꯃꯥ꯫ ꯑꯁ ꯏꯃꯥ, ꯑꯩ ꯅꯝꯊꯤ ꯍꯥꯏꯔꯤꯁꯤꯗꯤ ꯀꯆꯥꯅꯤ꯫ ꯃꯥꯒꯤ ꯃꯅꯝꯗꯨꯗꯤ ꯃꯍꯥꯗꯦꯕꯒꯤ ꯃꯅꯝꯗꯨꯃꯛꯅꯤ ꯅꯝꯃꯤꯁꯤ꯫ ꯂꯣꯏꯔꯦꯗꯅ ꯕꯦꯝꯃ, ꯏꯃꯥꯅꯦ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯏꯅ ꯐꯨꯒꯠꯂꯛꯂꯦ, ꯍꯟꯗꯣꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯁꯥꯗꯨ ꯍꯪꯒꯣꯏꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗ ꯐꯥꯛꯇꯨꯝ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯦꯝꯕꯤꯒꯤ ꯃꯇꯥ ꯊꯣꯏꯅꯥꯎꯒ ꯇꯥꯡꯕꯤꯒꯗꯨ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯦꯝꯕꯤꯅ, ꯏ, ꯅꯣꯏ ꯑꯅꯤꯒ ꯍꯧꯅꯔꯒ ꯂꯥꯛꯏꯁꯤꯅ ꯀꯩ ꯆꯥꯁꯤ ꯍꯥꯏꯅꯣ? ꯇꯥꯡꯕꯤꯅ, ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯀꯩꯅꯣ ꯅꯪꯕꯨ ꯏꯔꯨꯒ ꯑꯝꯇ ꯂꯨꯖꯗ꯭ꯔꯕꯣ? ꯀꯨꯏꯔꯦꯗ ꯂꯨꯖꯗꯕ꯫ ꯊꯣꯏꯅꯥꯎꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯁꯦ? ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤꯌꯦ, ꯍꯞꯇꯥ 2ꯃꯨꯛꯇ ꯉꯥꯏꯔꯤꯗ꯫ ꯇꯥꯡꯕꯤꯅ, ꯍꯥ? ꯑꯁ, ꯑꯗꯨꯅꯔꯥ ꯀꯜꯂꯦꯕ ꯃꯅꯝꯁꯦ, ꯑꯣꯟꯊꯣꯛꯅ ꯀꯜꯂꯦꯅ꯫ ꯑꯩꯕꯨ ꯌꯥꯝ ꯅꯝꯊꯤꯔꯕ꯭ꯔꯅꯦ? ꯏꯁ, ꯑꯁꯨꯛ ꯅꯝꯊꯤꯔꯤꯁꯤꯗꯕꯨ ꯃꯅꯝ ꯀꯟꯕ꯭ꯔꯥ? ꯇꯥꯡꯕꯤꯅ, ꯅꯁꯥꯅ ꯑꯝꯇ ꯅꯝꯂꯒ ꯌꯦꯡꯖꯧ꯫ ꯍꯣꯏ, ꯌꯦꯡꯒꯦ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯈꯪꯂꯝꯂꯅꯤꯅꯦ ꯀꯌꯥꯝ ꯅꯝꯊꯤꯗꯣ꯫ ꯑꯁ, ꯁꯤꯗꯤ ꯌꯥꯔꯝꯗ꯭ꯔꯦꯍꯦ꯫ ꯇꯥꯡꯕꯤꯅ, ꯑꯝꯇ ꯆꯠꯂꯨ ꯂꯨꯖꯊꯣꯛꯎꯔꯣꯕ, ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯅꯕ꯫ ꯌꯥꯔꯣꯏꯗ, ꯁꯤꯗ ꯁꯨꯝ ꯆꯥꯁꯤ꯫ ꯀꯩꯒꯤꯅꯣ? ꯆꯥꯕꯗꯨꯗꯤ ꯂꯥꯏꯔꯤꯌꯦ, ꯏꯔꯨꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯨꯖꯔꯨꯆꯣꯕ꯫ ꯌꯥꯗꯕ ꯑꯃ ꯌꯥꯎꯕꯒꯤꯅꯦꯃꯤ ꯅꯣꯏꯕꯣ꯫
ꯊꯣꯏꯅꯥꯎꯅ ꯀꯌꯥꯖꯤꯅꯣ ꯅꯅꯝꯗꯣ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯅꯪꯕꯨ ꯁꯨꯖꯥ ꯀꯥꯕ ꯇꯥꯔꯦꯃꯤ ꯀꯥꯅꯤꯡ ꯀꯥꯁꯤꯅꯨ ꯂꯨꯖꯕ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯑꯗꯨꯕꯨꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯅꯝꯊꯤꯔꯕ ꯐꯥꯎꯕ ꯂꯨꯖꯗꯕꯤꯗ ꯂꯩꯔꯤꯁꯤꯕꯣ ꯇꯥ ꯒꯣꯔꯣꯕꯒ ꯑꯩꯒ ꯂꯨꯖꯅꯒꯨꯝꯁꯦ ꯍꯥꯏꯗꯅ ꯍꯥꯏꯅꯕꯒꯤꯅꯤ ꯏ ꯀꯩꯒꯤ ꯉꯥꯎꯔꯕ ꯅꯣꯏ ꯑꯅꯤꯕꯣ ꯇꯥꯡꯕꯤꯅ ꯌꯥꯏ ꯃꯣꯏꯅꯤꯁꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ ꯊꯦꯝꯕꯤꯅ ꯅꯣꯏꯅꯗꯤ ꯈꯪꯗꯤ ꯈꯪꯗꯅ ꯊꯣꯏꯅꯥꯎꯅ ꯑꯗꯨꯕꯨꯕ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣꯕ ꯅꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯖꯗꯕꯤꯗ ꯋꯥꯅ ꯈꯥꯡꯉꯤꯁꯤꯕꯣ ꯊꯦꯝꯕꯤꯅ ꯇꯥ ꯒꯣꯔꯣꯕꯅ ꯍꯥꯏꯕꯗ ꯍꯞꯇꯥ 3 ꯂꯨꯖꯗꯕꯤꯗ ꯂꯩꯔꯒ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗ ꯂꯨꯖꯔꯒ ꯈꯨꯜ ꯀꯣꯜꯂꯤꯕ ꯂꯩꯔꯦꯝꯕꯤꯒꯤ ꯂꯩꯕꯨꯡꯗ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯄ ꯉꯝꯂꯕꯗꯤ ꯊꯨꯡꯅꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯏ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯪꯉꯤꯕ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ ꯇꯥ ꯒꯣꯔꯣꯕꯅ ꯍꯥꯏꯔꯛꯄꯅꯤ ꯏꯁ ꯃꯤꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯁꯧꯔꯩ ꯉꯥꯔꯣꯏ ꯑꯣꯛꯅꯗꯨꯅ ꯏꯕꯦꯝꯃ ꯁꯤꯕꯨ ꯁꯤꯅꯤ ꯈꯪꯗ꯭ꯔꯤ ꯊꯦꯝꯕꯤꯅ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯣꯏꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏ ꯇꯥꯡꯕꯤꯅ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯕ ꯕꯦꯝꯃ ꯅꯪꯅꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯄꯟꯊꯨꯡ ꯌꯧꯕ ꯁꯣꯏꯔꯣꯏꯀꯣ ꯍꯥꯏꯅ ꯃꯇꯥ ꯑꯅꯤꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤꯁꯨ ꯃꯥꯒ ꯈꯪꯅꯖꯕ ꯒꯣꯔꯣꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯪꯌꯦꯠ ꯌꯦꯠꯇꯨꯅ ꯈꯥꯡꯉꯤ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯕꯤꯗꯕꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯁꯥꯎꯔꯛꯇꯨꯅ ꯇꯥꯡꯕꯤꯅ ꯐꯩ ꯑꯗꯨꯕꯨꯗꯤꯅꯦ ꯅꯪꯅꯦ ꯅꯋꯥꯗꯨꯒ ꯂꯣꯏꯅꯅ ꯂꯝꯇꯥꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯅ ꯁꯦꯠꯇꯨꯅ ꯃꯥꯏ ꯆꯥꯖꯈꯤꯁꯅꯤ ꯆꯥꯔꯣꯏ ꯕꯦꯝꯃ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗꯗꯤ ꯀꯩꯝ ꯇꯧꯗꯦ ꯁꯤꯕꯨ ꯆꯥꯅꯃꯛꯀꯤ ꯉꯥꯎꯔꯖꯥꯠ ꯍꯞꯇꯥ 2-3ꯗ ꯂꯥꯛꯍꯧꯗꯕꯁꯤꯗ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯔꯝꯅꯤ ꯃꯌꯥꯝꯁꯤꯕꯣ ꯊꯣꯏꯅꯥꯎꯅ ꯌꯥꯔꯦꯁꯦ ꯃꯁꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯤ ꯃꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯃꯗꯨꯁꯨ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯑꯅꯤꯅ ꯏꯪꯒꯤꯠ ꯄꯤꯅꯔꯤꯕꯗꯨ ꯁꯥꯃꯤꯟ ꯐꯪꯂꯗꯨꯅ ꯊꯦꯝꯕꯤꯅ ꯀꯩꯅꯣ ꯅꯣꯏꯅꯤꯅ ꯍꯥꯏꯅꯔꯤꯗꯣ ꯑꯩꯒꯤ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯕꯦꯝꯃ ꯍꯣꯏ ꯅꯣꯏꯁꯨꯅꯦ ꯅꯣꯏꯒꯤ ꯃꯇꯝ ꯂꯥꯛꯀꯥꯟꯗ ꯈꯪꯂꯛꯈꯤꯅꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯁꯥꯊꯤꯅꯤ ꯈꯪꯗ꯭ꯔꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯉꯤ ꯑꯅꯤꯗꯨꯁꯨ ꯌꯥꯗ꯭ꯔꯤ ꯃꯁꯤ ꯅꯝꯗꯨꯅ ꯍꯦꯛꯇ ꯃꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯨꯖꯔꯁꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯅꯔꯝꯃꯤ ꯑꯗꯨꯝꯅ ꯏꯪꯒꯤꯠ ꯄꯤꯅꯗꯨꯅ ꯊꯣꯏꯅꯥꯎꯅ ꯇꯞꯅ ꯑꯗꯨꯏ ꯅꯠꯇꯦꯁꯦ ꯑꯗꯨ ꯊꯦꯝꯕꯤ ꯂꯥꯛꯑꯣꯁꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤ ꯀꯣꯕꯤ ꯈꯤꯇ ꯂꯦꯜꯂꯨꯁꯦꯕ ꯑꯁ ꯑꯩꯗꯤꯅꯦ ꯀꯣꯕꯤ ꯁꯤꯡꯖꯨꯒ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯤ ꯇꯥꯡꯕꯤꯅ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯗꯣꯔꯛꯏꯁꯤꯒ ꯅꯝꯊꯤꯕ ꯃꯅꯝꯗꯨꯒ ꯌꯣꯡꯆꯥꯛ ꯑꯃꯨꯛ ꯆꯥꯁꯤꯜꯂꯗꯤ ꯐꯖꯔꯅꯤ ꯅꯌꯥꯒ ꯀꯥꯊꯣꯔꯛꯄꯗ ꯄꯨꯝꯅꯝꯒ ꯌꯣꯡꯆꯥꯛ ꯊꯤꯅꯝꯒ ꯕꯦꯝꯃ ꯑꯩꯅꯦ ꯁ꯭ꯋꯥꯏꯗꯒ ꯑꯝꯇ ꯏꯁꯥꯁꯦ ꯂꯩꯖꯔꯣꯏ ꯑꯁ꯭ꯋꯥꯏꯗ ꯄꯥꯛꯊꯔꯨꯈꯤꯒꯦ ꯊꯦꯝꯕꯤꯅ ꯑꯁ ꯂꯣꯏꯔꯦ ꯏꯃꯥꯁꯨ ꯍꯥꯗꯣꯛꯂꯨꯕ ꯐꯕꯗ ꯉꯥꯏꯔꯤꯕꯅꯤ ꯅꯪ ꯑꯃꯨꯛ ꯆꯠꯂꯨ ꯊꯣꯏꯅꯥꯎꯅ ꯅꯪꯒꯤ ꯅꯅꯝꯗꯔꯣ ꯅꯠꯇꯦꯗ ꯅꯪꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯝꯊꯤꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯇꯥ ꯒꯣꯔꯣꯕꯒꯤ ꯃꯅꯝꯗꯣ ꯃꯍꯥꯗꯦꯕ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯔꯨꯕꯒꯤꯅꯤ ꯑꯁ ꯂꯣꯏꯔꯦ ꯍꯣꯏ ꯃꯥ ꯍꯥꯏꯔꯒ ꯊꯣꯏꯅꯥꯎꯁꯨ ꯍꯦꯛꯇ ꯍꯣꯠꯇꯅ ꯌꯦꯅꯈꯥ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯁꯨ ꯑꯗꯨꯃꯛ ꯊꯦꯝꯕꯤꯗꯤ ꯀꯩꯁꯨ ꯈꯟꯗ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯥꯡꯕꯤꯗꯨ ꯃꯁꯥꯗꯨ ꯈꯔ ꯐꯥꯊꯕ ꯉꯝꯂꯦ ꯍꯥꯏꯕꯒ ꯊꯣꯏꯅꯥꯎꯅ ꯆꯦꯜꯂꯛꯂꯒ ꯃꯁꯥꯗꯨ ꯄꯥꯈꯠꯂꯒ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯃꯅꯝꯗꯨ ꯄꯣꯞ ꯊꯥꯕꯤꯔꯒ ꯇꯥꯡꯕꯤꯅ ꯈꯔ ꯐꯔꯕ꯭ꯔꯣ ꯅꯪꯕꯣ ꯊꯣꯏꯅꯥꯎꯁꯨ ꯈꯔ ꯐꯔꯦ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯡꯕꯤꯅ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯗꯥꯏꯅꯦ ꯀꯝꯗꯧꯔꯤꯅꯣ ꯊꯣꯏꯅꯥꯎꯅ ꯏꯕꯦꯝꯃ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤꯁꯤꯗꯤꯕ ꯑꯇꯥꯕ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯈꯠꯂꯒ ꯁꯤꯕ ꯁꯣꯏꯔꯔꯣꯏ ꯇꯥꯡꯕꯤꯅ ꯅꯪꯕꯨ ꯀꯩꯝꯇꯗꯤ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯇꯧꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯑꯗꯣ ꯑꯃꯁꯤ ꯅꯝꯗꯅ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯔꯒ ꯑꯝꯇ ꯏꯪꯊꯔꯒ ꯂꯨꯖꯍꯟꯁꯤꯁꯦ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯊꯣꯔꯛꯂꯝꯃꯤ ꯃꯇꯥ ꯑꯅꯤꯗꯨ ꯎꯕꯗ ꯊꯦꯝꯕꯤꯁꯨ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯔ ꯐꯔꯕꯣ ꯊꯣꯏꯅꯥꯎꯅ ꯐꯔꯦ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯥꯏꯈꯣꯅꯦ ꯅꯣꯏꯅꯤꯒ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯨꯗꯕꯨ ꯑꯃꯨꯛ ꯁꯤꯡꯖꯨꯗꯣ ꯆꯥꯁꯤꯟꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯇꯧꯔꯣꯏꯁꯦ ꯂꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯇꯥ ꯑꯅꯤꯗꯨꯅ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯦꯝꯕꯤꯗꯤ ꯑꯅꯤꯗꯨꯅ ꯇꯧꯅꯔꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡꯗꯨ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯑꯗꯨꯃꯛ ꯀꯣꯕꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯑꯁꯤ ꯂꯦꯟꯕ ꯌꯥꯗ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯊꯣꯏꯅꯥꯎꯅ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯇꯥꯡꯕꯤꯅ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯕ ꯆꯪꯕ ꯁꯥꯖꯤꯟꯅꯔꯒ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯍꯦꯛꯇ ꯃꯇꯥꯗꯨ ꯏꯁꯤꯡꯗ ꯏꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯕꯅ ꯊꯦꯝꯕꯤꯗꯨ ꯏꯁꯩꯒ ꯉꯪꯗꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯏꯟ ꯏꯟꯊꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ
Ima, kaino, noinida toisibo. Anidusu, soiba sazinaduna, pakat sinaduna. Tangbi, makosimta pawo. Karaino se. Noi shiriba. Haina sauna thembidu pukrigi isingduda makhuduna pop pop launa thazinjai. Matagi mataudu uraga aniduna makhut thinduna thoinauna. Tangbi nasu. Tawisi goba. Noi ni shiriba. Haina thembidu phuk haugatlaga kakhalaki hek tawbaga anidu taha tangbi. Ngaiko. Kaitawrage mo. Thoinauna. Adum layo. Phanek phirol purake. Fadigam do purakeba nasado sen lujato. Thembi. Matagi wadu tabada haipit bisum suklaga. No yeni gise. Ai bulujana bahaidana thoi ki tharibani ne. Thoinauna. Adu khangladi nasado amta lurado takpa huru. Chalo tangbiya. Nangna phi phanek phadi kaikado amta laucho. Haina tangbidu khangchen chen khiram. Thembi su upai leita. Mata anina isingni intarabanina lujaningda adumak lujabada tarami. Thembina. Noi shiriba. Tagorobana ai lujare haiba taradi kaino mana khandoise. Noise wakal yam yaude ko. Thoinauna. Wakal yaudabamda khangdese. Bima nangi nanamda soidana mi sina dringaidanya. Lujahubasina yam parabani. Thembina. Noi shiriba. Karanam thibasibu kai kaidana. Tangbi su praprap jelaklaga makhut namaduna phi mayam du pairi. Aduga makhut namaduna nung amasu pairi thoinau nung du ubada ingak ngakna. Nung du di kaidautuiba. Tangbi na. Hoi ine na masanupi do lujaure tabada. Si nung sinane nurado amta takhalo haidana piraklibani. Si bemase sinane nasado amta tause. As kamay taktoribano. Unsaga sa loy nang angsangang tarin. Thoinau na. Ngangoy se sida chagsilose. Akang maswayda lepuse. Tangbi lao. Ako'y nina nakan damta taksisi. Masya ko'y naluzaman dabagi nuratakpaga ang tahi dramali. Tangbi na. Kanadi nasidi ako'y nisang na masya takok tarasi. Hay na nakan na leplaga makut masapum bado hekta giri taklambi. Thembidu di naman manasugat laga. Si ba tari mi noyan iba kataklab di yari ba? Ayoy ma may sire mi. Tangbi na. Siradi kamay na wangang dawrige. Thoinaw na. Karakhangoy bema. Kok tarakliba nuramayam siyeng. Ngariga oiradi bema singju saba di koda na daw sang. Bema ngangondagi thorakliba nuramayam si. Is, adudi noy so haimandro. Haimanman na tay bema. Kokliba mayam siya tigeng usi. Ay di kaya di yu dawrige noy ni natakpi layraga. Thoinaw na. Masiti ba? Maisya tanbagi luzabat tandana haisin maso oiram ni ko maise. Nate bema ay nahaido aseng bani hayeng taguro bu unabada ay luzare hardi soidra sarot toribani. Tangbi na yari bema taningdre no yinigi kunung sinasya imana pokpudagi amukta phau sumain tobu thengnadri ko. Thembi na yari bema noina kalaktana harido ay siloina khangba jani. Thoinaw na. Is akhoi di noini na kari oidana kalaktoiba. Oh, pangjadabagi kalak tawriba adu natradi karigi oinige. Tangbi na yari si takpasu loirisi saitharo aduga napisi honglo. Mata anina adumna nurado takpiba loirabada thembidu saitharami. Luzaba loirakpadadi masado nura mayamdu kokthokrabanina masado pumyang yangbadawna. Thembi na isasi pumyang yangbadong hek tawida. Thoinaw na. Aduni bema luzabada nasado yang laga nungay dro. Hoy ne nungay ne. Tangbi nungay ni bayam. Nang luzarabani na par. Nuye madudi. Hiba mamaduni ni layram doisi. Thembi na. Haigam ladana mas luzaro hairasira kangdreda. Hawi bema. Lao singzum saurasi. Hoy lao. Haina thembi du masado luzathokpadagi yang tuna king kang tawrami. Adumna nong ninidi masanupi na masado tanan laybudo uraga mamay bemadudi harauzarami. Aduni dana adumna nasado tanan layradi laysabi khang paraboy pawbo ningi dana. Laysabi di handagi pa layrabasida. Hoy ni ado adumayna nasado adum nalagadi layuko. Asidi matam kharagi danida. Khara layraga hanagi pibamda adum hanjila dawbani. Pramodini na. Adudadi Sasay pairaga lamsaw soroktanya talaga loiredana. Stunning je
ꯑꯩꯅꯦ ꯊꯣꯏꯅꯥꯎ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯅꯥꯎ ꯍꯣꯏꯗꯔꯅꯦ ꯅꯠꯇꯦ ꯅꯪꯒꯤ ꯃꯍꯥꯗꯦꯕ ꯃꯅꯝ ꯅꯝꯕꯗꯨ ꯎꯅꯕꯗꯤ ꯅꯠꯇꯦꯀꯣ ꯏꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯏꯔꯥꯡꯁꯦ ꯃꯥꯅ ꯍꯦꯟꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯁꯥꯎꯖꯤꯟꯅꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯠ ꯈꯪꯕꯅ ꯃꯁꯤꯗꯤꯕ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯊꯦꯝꯕꯤꯗꯨ ꯀꯣꯟꯊꯣꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯞ ꯂꯦꯞꯂꯒ ꯃꯇꯥꯏꯗ ꯈꯖꯤꯛ ꯂꯩꯁꯤꯜꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯑꯋꯣꯏꯕ ꯉꯥꯛꯇ ꯍꯥꯏꯔꯗꯅ ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯒꯣꯔꯣꯕꯒ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝꯗꯨꯗ ꯒꯣꯔꯣꯕꯗꯨ ꯍꯥꯟꯅꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯂꯥꯞꯇꯛꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯃꯆꯤꯟꯗ ꯇꯞꯅ ꯏꯁ ꯑꯩꯕꯨ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯔꯨꯖꯔꯦꯅ ꯈꯪꯈ꯭ꯔꯒ ꯁꯥꯎꯔꯛꯂꯒꯅ ꯀꯝꯗꯧꯕ ꯍꯣꯏꯗ ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦꯗ ꯍꯥꯏꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯒꯣꯔꯣꯕꯁꯨ ꯃꯤꯅ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯇꯞꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯒꯣꯔꯣꯕꯗꯤ ꯊꯦꯝꯕꯤ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤꯗꯤ ꯒꯣꯔꯣꯕꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯕꯗ ꯅꯝꯊꯤꯅ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯃꯅꯥꯇꯣꯟꯗꯨ ꯍꯥꯏꯐꯦꯠ ꯃꯦꯟꯁꯤꯜꯂꯝꯃꯤ ꯃꯇꯧꯗꯨꯗ ꯒꯣꯔꯣꯕꯁꯨ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯦꯝꯕꯤ ꯅꯪꯕꯨ ꯏꯔꯨꯖꯔꯕꯣ ꯊꯣꯏꯅꯥꯎꯒ ꯇꯥꯡꯕꯤꯒꯅ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯗ ꯅꯥꯞꯅ ꯏꯟꯊꯔꯒ ꯂꯨꯖꯈ꯭ꯔꯦ ꯑꯩꯅ ꯍꯞꯇꯥ 7 ꯂꯨꯖꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯅꯝꯗꯅ ꯏꯟꯊꯔꯤꯕꯅꯤ ꯑꯗꯣ ꯏꯔꯨꯖꯔꯗꯤ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯔꯔꯣꯏꯗ꯭ꯔꯣ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣꯁꯦ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯄꯕꯨꯗꯤ ꯑꯗꯨꯃꯛ ꯌꯥꯏ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯑꯗꯨꯃꯛ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦ ꯑꯩꯗꯤ ꯂꯨꯖꯊꯣꯛꯂꯨꯕꯗꯒꯤ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯅꯕ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯑꯩ ꯊꯨꯡꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯄꯗ ꯂꯣꯏꯔꯨꯔꯕꯅꯤ ꯐꯔꯦꯁꯦ ꯁꯤ ꯄꯤꯅꯤꯡꯗꯅ ꯀꯧꯕꯅꯤ ꯂꯧꯁꯤꯜꯂꯨꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯁꯤꯗꯤ ꯌꯣꯡꯆꯥꯛꯅꯤꯅꯦ ꯑꯁ ꯑꯗꯨꯁꯨ ꯃꯔꯨ ꯑꯅꯧꯕ ꯉꯥꯛꯇ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨꯗ ꯊꯤꯜꯂꯛꯄꯅꯤ ꯆꯪꯉꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦꯀꯣ ꯊꯦꯝꯕꯤꯁꯨ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯒꯣꯔꯣꯕꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯍꯞꯇꯥ ꯑꯃꯃꯨꯛꯀꯤ ꯇꯨꯡꯗꯗꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯈꯨꯟꯖꯥ ꯄꯨꯝꯕꯒꯤ ꯏꯃꯨꯡ ꯄꯨꯝꯕꯗ ꯀꯨꯂꯤꯛ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯂꯝ ꯇꯨ ꯈꯨꯗꯤꯡ ꯇꯩꯊꯣꯛ ꯁꯦꯡꯗꯣꯛꯄ ꯂꯣꯏꯅ ꯇꯧꯅꯔꯝꯃꯤ ꯊꯦꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ ꯀꯣꯂꯤꯛ ꯆꯐꯨ ꯎꯌꯥꯟ ꯂꯣꯏꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯕꯗ ꯋꯥꯔꯗꯨꯅ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕꯗꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯏꯊꯔꯨꯔꯣꯗꯅ ꯅꯈꯣꯡ ꯅꯈꯨꯠꯇꯨꯁꯨ ꯃꯣꯠꯄꯗ ꯂꯣꯏꯔꯦ ꯈꯣꯡ ꯈꯨꯠꯄꯨꯗꯤ ꯆꯥꯝꯊꯣꯛꯂꯨꯅꯤ ꯏꯔꯨꯗꯤ ꯂꯨꯖꯔꯔꯣꯏ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯂꯥꯏꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯔꯨꯖꯒꯦꯗꯤ ꯍꯥꯏꯗꯗꯅ ꯍꯣꯔꯦꯟ ꯂꯥꯏꯗ ꯄꯣꯠ ꯀꯠꯄꯒꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯕꯗ ꯃꯗꯨꯗꯅ ꯀꯝꯗꯧꯕ ꯑꯁ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯣ ꯀꯩꯗꯧꯒꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯧꯔꯁꯨ ꯌꯥꯏꯅꯦ ꯑꯗꯨꯕꯨ ꯅꯁꯥꯗꯨꯗꯤ ꯑꯝꯇ ꯆꯥꯏꯊꯣꯛ ꯀꯩꯗꯧꯒꯦ ꯂꯥꯏ ꯅꯨꯃꯤꯠꯁꯤꯗꯗꯤ ꯅꯪꯕꯨ ꯅꯁꯥꯗꯣ ꯂꯨꯖꯗꯨꯅ ꯁꯦꯡꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ 이마 야다버기니 ꯑꯩ ꯉꯁꯤꯗꯤ ꯂꯨꯖꯔꯣꯏ ꯅꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯄꯪꯉꯥꯡꯗ ꯉꯥꯡꯂꯅꯨ ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯉꯥꯡꯗꯅ ꯃꯈꯨꯠ ꯃꯈꯣꯡ ꯍꯥꯝꯗꯣꯛꯄꯅꯤ ꯍꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯃꯃꯥꯏꯕꯦꯝꯃꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯨꯡꯁꯥ ꯊꯤꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯜꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯥꯅ ꯅꯤꯡꯕ ꯑꯗꯨꯗꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗꯦ ꯃꯃꯥꯏꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯃꯅꯥꯗ ꯍꯥꯞꯇꯦꯕ ꯈꯟꯅ ꯄ꯭ꯔꯃꯣꯗꯤꯅꯤꯗꯨ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯨꯅ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯦꯝꯕꯤꯗꯨ ꯉꯥꯡꯗꯅ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯤ ꯊꯦꯝꯕꯤꯅ ꯃꯣꯏꯅꯗꯤ ꯈꯪꯗꯅ ꯂꯨꯖꯧꯗ ꯍꯥꯏ ꯁꯣꯝꯗꯅ ꯑꯩꯅ ꯇꯥꯒꯣꯔꯣꯕꯒ ꯊꯨꯡꯅꯔꯗꯤ ꯂꯨꯖꯗ꯭ꯔꯁꯨ ꯌꯥꯔꯦ ꯈꯜꯂꯤꯁꯦ ꯃꯣꯏꯅ ꯈꯪꯄꯣꯟꯇꯦ ꯍꯥꯏꯅ ꯉꯥꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯃꯇꯥ ꯑꯉꯥꯎꯕꯤꯗꯨ ꯂꯝꯇꯥꯒꯤ ꯊꯥꯡꯁꯒꯤ ꯑꯍꯤꯡꯗ ꯁꯣꯏꯗꯅ ꯃꯄꯥꯜ ꯊꯣꯛꯄ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯅ ꯊꯦꯝꯖꯤꯜꯂꯨꯒꯦ ꯈꯟꯅ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ "ꯑꯣ ꯊꯦꯝꯕꯤ!" ꯊꯦꯝꯕꯤꯁꯨ ꯊꯣꯏꯅꯥꯎꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯃꯆꯤꯟꯗ ꯇꯞꯅ
ꯁꯤꯒꯤ ꯆꯔꯣꯏ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯍꯣꯔꯦꯟ ꯊꯣꯛꯇꯅꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯕ ꯁꯣꯝꯗꯅ ꯊꯣꯏꯅꯥꯎꯅ ꯀꯧꯕ ꯇꯥꯗ꯭ꯔꯕꯗ ꯇꯥꯡꯕꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯅ ꯍꯣ ꯊꯦꯝꯕꯤ ꯊꯦꯝꯕꯤ ꯍꯟꯗꯛꯇꯤ ꯊꯦꯝꯕꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯇꯥꯏꯍꯦ ꯁꯣꯝꯗ ꯆꯪꯉꯛꯑꯣ ꯊꯣꯏꯅꯥꯎꯅ ꯃꯁꯤ ꯅꯨꯄꯤꯁꯤ ꯂꯨꯖꯔꯤ ꯃꯥꯜꯂꯦꯅꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯛꯄꯗ ꯂꯨꯖꯕꯗꯤ ꯅꯠꯇ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯉꯛꯅ ꯏ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯎꯗ꯭ꯔꯣ ꯈꯣꯡꯈꯨꯠ ꯆꯥꯝꯊꯣꯛꯏꯅꯤ ꯇꯥꯡꯕꯤꯅ ꯏꯁ ꯕꯦꯝꯃ ꯂꯥꯏ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯆꯩꯊꯕ ꯌꯥꯗ꯭ꯔꯣ ꯌꯥꯗꯕꯒꯤꯅꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯣꯏꯅ ꯆꯩꯊꯒꯦ ꯇꯧꯕꯅꯤ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯑꯁꯦꯡꯀꯤ ꯂꯝꯇꯥꯒꯤ ꯊꯥꯡꯁꯤꯒꯤ ꯑꯍꯤꯡꯗ ꯃꯄꯥꯜ ꯊꯣꯛꯀꯦ ꯈꯜꯂꯤꯔꯣ ꯃꯤ ꯇꯥ ꯒꯧꯔꯣꯕꯅ ꯄꯨꯡ ꯕꯥꯔꯣꯒꯤ ꯃꯇꯨꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ ꯊꯦꯝꯕꯤ ꯅꯪꯕꯨ ꯊꯣꯛꯀꯅꯨ ꯀꯩꯗꯧꯒꯦ ꯇꯥ ꯒꯧꯔꯣꯕꯗꯁꯨ ꯂꯥꯛꯀꯅꯨ ꯍꯥꯏꯀꯣ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯒ ꯇꯥ ꯒꯧꯔꯣꯕꯒ ꯊꯨꯡꯅꯍꯟꯅꯤꯡꯗꯕꯒꯤ ꯌꯥꯝ ꯃꯥꯟꯁꯤꯜꯂꯦꯀꯣ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯏꯕꯦꯝꯃ ꯑꯍꯤꯡꯗꯨꯗ ꯑꯗꯨꯁꯨ ꯂꯝꯇꯥꯒꯤ ꯊꯥꯡꯁꯤꯒꯤ ꯑꯍꯤꯡꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯊꯦꯡꯅꯔꯗꯤ ꯀꯝꯗꯧꯅꯤ ꯅꯪ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯑꯩꯅꯦ ꯅꯣꯏꯅ ꯍꯥꯏꯗꯣ ꯑꯝꯇ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯍꯣꯔꯦꯟ ꯇꯥ ꯒꯧꯔꯣꯕꯒ ꯄꯨꯡ ꯕꯥꯔꯣꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪꯗ ꯁꯥꯔꯤ ꯋꯥꯁꯛꯅꯗꯧꯔꯤꯕꯅꯤ ꯅꯣꯏꯅ ꯐꯅ ꯊꯤꯡꯂꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤ ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯃꯇꯥ ꯑꯅꯤꯅ ꯃꯥꯒꯤꯗꯃꯛꯇ ꯄꯥꯈꯠꯅ ꯂꯥꯛꯇꯅ ꯋꯥ ꯍꯥꯏꯕꯒ ꯑꯝꯇ ꯇꯥꯗ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨ ꯊꯣꯏꯅꯥꯎꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯥ ꯊꯤꯅ ꯑꯁ ꯁꯤꯗꯤ ꯄꯨꯔꯥ ꯃꯀꯣꯛꯁꯦ ꯂꯩꯈꯠꯅ ꯆꯥꯛꯄ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯀꯥꯡꯅ ꯁꯛꯅꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯃꯤ ꯇꯥꯡꯕꯤꯗꯤ ꯐꯖꯅ ꯊꯦꯝꯕ ꯅꯧꯕꯗ ꯌꯥꯗꯕꯗꯨꯗ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯥꯎꯒꯠꯂꯒ ꯊꯣꯛꯀꯦꯁꯨ ꯊꯣꯛꯆꯁꯅꯤ ꯑꯗꯨꯒ ꯀꯣ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯛꯅꯔꯒ ꯃꯔꯥꯏꯅ ꯉꯥꯎꯅ ꯐꯩꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯆꯅꯤ ꯊꯣꯏꯅꯥꯎꯅ ꯑꯁ ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯧꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯁꯥꯎꯅꯤꯡꯕꯩꯅꯤ ꯏꯕꯦꯝꯃ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯛꯑꯣꯁꯦ ꯑꯝꯇ ꯌꯥꯅꯕ ꯊꯦꯝꯂꯨꯁꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯅꯤꯗꯨꯁꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯇꯥꯕꯨ ꯌꯥꯅꯕ ꯊꯦꯝꯂꯨꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥ ꯑꯅꯤꯅ ꯐꯅ ꯊꯦꯝꯗꯨꯅꯁꯨ ꯃꯇꯥ ꯏꯕꯦꯝꯃꯗꯨꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯐꯥꯎꯕ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯁꯨ ꯇꯥꯁꯤꯟꯈ꯭ꯔꯕꯗ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗ ꯐꯣꯂꯥ ꯇꯣꯠꯄ ꯂꯣꯏꯔꯒ ꯆꯥꯅ ꯊꯛꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯅꯗꯨꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯅꯗꯅ ꯂꯩꯅꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈꯤꯕꯅ ꯄꯨꯡ ꯕꯥꯔꯣ ꯇꯥꯁꯤꯜꯂꯛꯂꯕꯗ ꯌꯥꯍꯧ ꯉꯟꯕ ꯌꯦꯟꯕꯥꯅ ꯈꯣꯡꯂꯛꯂꯕꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯊꯦꯝꯕꯤꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯨꯡ ꯕꯥꯔꯣ ꯇꯥꯔ ꯃꯥꯜꯂꯤꯅꯦ ꯑꯩ ꯂꯨꯖꯔꯨꯕ ꯌꯥꯔꯦ ꯍꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯥꯏꯊꯅꯕ ꯇꯧꯔꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯂꯨꯖꯕ ꯇꯟꯈ꯭ꯔꯕ ꯃꯥꯅ ꯑꯍꯤꯡꯗꯨꯗ ꯂꯨꯖꯗꯧꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯇꯥ ꯑꯃꯅꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯃꯆꯤꯟꯗ ꯅꯨꯡꯁꯤꯕ ꯁꯨꯛꯂꯥꯡꯒꯤꯕꯨ ꯑꯍꯤꯡ ꯃꯩꯁꯤꯡꯁꯤꯅ ꯀꯩꯗꯧꯖꯅꯤꯅ ꯍꯥꯏꯔꯒ ꯊꯦꯝꯕꯤꯗꯨ ꯍꯦꯛꯇ ꯖ꯭ꯋꯥ ꯖ꯭ꯋꯥ ꯆꯥꯏꯊꯔꯝꯃꯤ ꯑꯗꯨꯒ ꯃꯐꯤ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯂꯒ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣꯝ ꯇꯝꯅ ꯊꯣꯛꯂꯛꯄꯗ ꯏꯃꯧꯒ ꯃꯝꯕꯗꯨꯗ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯀꯤꯁꯤꯜꯂꯛꯇꯨꯅ ꯑꯁ ꯃꯝꯗꯒ ꯃꯝꯂꯤꯕ ꯑꯍꯤꯡꯅꯤꯅ ꯇꯧꯔꯤꯁꯤꯁꯨ ꯆꯤꯛꯄꯁꯤꯅ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯍꯧꯔꯁꯤꯔ ꯈꯪꯗꯦꯅꯦ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯊꯣꯛꯂꯛꯄꯗ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯇꯨꯡꯗꯒꯤ ꯇꯞꯅ ꯊꯦꯝꯕꯤ ꯏꯃꯥ ꯂꯥꯎꯒꯅꯨ ꯑꯩꯅꯦꯃꯤ ꯇꯥꯒ꯭ꯔꯣꯕ ꯅꯪ ꯑꯣꯏꯔꯦ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯜꯁꯦ ꯌꯧꯔꯨꯔꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯒ ꯑꯣꯏꯕꯁꯤꯗ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯂꯥꯛꯑꯣ ꯃꯤ ꯊꯣꯛꯅꯔꯛꯄ ꯇꯥꯔꯦ ꯁꯠ ꯁꯠ ꯆꯠꯂꯁꯤ ꯍꯣꯏ ꯍꯥꯏꯅ ꯊꯦꯝꯕꯤ ꯈꯔ ꯆꯠꯄ ꯍꯧꯔꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯤꯔꯛꯄꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯅ ꯇꯞꯅ ꯇꯥꯒ꯭ꯔꯣꯕ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯥꯝ ꯀꯤꯔꯛꯂꯤꯕꯣ ꯀꯩꯒꯤ ꯀꯤꯔꯤꯅꯣ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯅꯪꯕꯨꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯗ ꯀꯅꯥ ꯈꯪꯅꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯀꯥꯏꯗꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅꯣ ꯄꯨꯡ ꯕꯥꯔꯣꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯏꯁꯨꯅꯦ ꯀꯩꯝꯇ ꯇꯧꯔꯛꯂꯔꯣꯏꯗꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯑꯗꯣ ꯑꯩ ꯀꯤꯕꯅꯗꯤ ꯂꯣꯏꯔꯦꯗ ꯀꯤꯔꯨꯅꯨꯁꯤ ꯀꯩꯒꯤ ꯀꯤꯔꯤꯅꯣ ꯑꯩ ꯌꯥꯎꯔꯤꯁꯤꯗꯕꯣ ꯍꯥꯏꯅ ꯃꯁꯥꯃꯛꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕ ꯃꯥꯅ ꯀꯤꯗꯕ ꯁꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯑꯅꯤꯗꯨꯅ ꯑꯊꯦꯡꯕ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗꯨꯗ ꯈꯨꯜ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯩꯕꯨꯡꯗ ꯁꯥꯔꯤ ꯋꯥꯁꯛꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯀꯤꯇꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯥꯛꯂꯤꯉꯩꯗꯨꯗ ꯍꯦꯛ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯞꯂꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯄꯁꯨ ꯀꯤꯖꯅ
ꯒꯣꯔꯣꯕꯒꯤ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯀꯤꯅ ꯒꯣꯔꯣꯕ ꯅꯪꯁꯨ ꯇꯥꯕ꯭ꯔꯣ? ꯑꯩꯁꯨ ꯇꯥꯏꯌꯦ. ꯑꯗꯨꯗꯤ ꯀꯝꯗꯧꯕ? ꯈꯪꯗꯦ ꯑꯩꯁꯨ. ꯑꯝꯇ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯣꯕ. ꯀꯤꯖꯩꯗ ꯉꯝꯃꯣꯏ ꯑꯩꯁꯨ. ꯑꯝꯇ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯣꯃꯤ. ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯃꯟꯗꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯉꯨ ꯍꯥꯏꯅ ꯏꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯒꯦ? ꯗꯣꯌꯦꯅꯤꯕꯣ ꯍꯥꯏꯐꯦꯠꯇꯗꯤ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯎ ꯀꯩꯗꯧꯒꯦ? ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯀꯤꯔꯨꯝ ꯇꯧꯅ ꯃꯃꯥꯏꯗꯨ ꯇꯞꯂꯤꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯃꯥꯏ ꯃꯃꯤꯠ ꯃꯊꯣꯡ ꯈꯪꯗꯕ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯃ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯣꯟꯖꯦꯜ ꯀꯟꯅ "ꯏꯃꯥ! ꯁꯤꯔꯦꯗꯅ ꯑꯩꯗꯤ! ꯑꯣ ꯏꯃꯥ! ꯑꯩ ꯁꯤꯕ ꯇꯥꯔꯦ! ꯏꯃꯥ!" ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯥꯎ ꯈꯣꯡꯂꯒ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯉꯥꯎꯕ ꯄꯥꯛꯆꯥꯎꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ "ꯀꯩꯅꯣꯅꯦ? ꯑꯉꯥꯎꯕꯅꯤꯁꯤꯗꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯉꯥꯎꯕꯁꯤꯡꯁꯦ" ꯍꯥꯏꯅ ꯑꯉꯥꯎꯕ ꯃꯥꯅ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯁꯣꯝꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯊꯣꯡ ꯈꯪꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯑꯅꯤꯗꯨ ꯑꯗꯨꯛ ꯀꯤꯅ ꯆꯦꯟꯕꯅ ꯊꯦꯝꯕꯤꯗꯨ ꯁꯣꯔ ꯊꯥꯕꯦꯠ ꯍꯣꯟꯅ ꯃꯆꯤꯟꯗꯁꯨ ꯀꯤꯅ "ꯍꯣꯏꯃ! ꯏꯃꯥ! ꯉꯁꯤꯗꯤ ꯅꯁꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏ. ꯑꯩ ꯁꯥꯔꯩ ꯉꯥꯔꯩꯒ ꯑꯣꯛꯅꯔꯦ. ꯑꯩ ꯁꯤꯕ ꯁꯣꯏꯔꯔꯣꯏ. ꯏꯇꯥꯅꯤꯅ ꯍꯥꯏꯕꯗꯣ ꯌꯥꯖꯔꯝꯂꯕꯗꯤ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯣꯏꯗꯕꯅꯤꯀꯣ. ꯍꯣꯏ ꯏꯃꯥ! ꯅꯆꯥꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯏꯃꯥ!" ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯆꯦꯜꯂꯤ. ꯒꯣꯔꯣꯕꯁꯨ ꯑꯗꯨꯃꯉꯥꯏ. "ꯏꯃꯥ! ꯑꯩꯕꯨ ꯀꯟꯕꯤꯌꯨ! ꯍꯣꯏ ꯏꯃꯥ! ꯅꯆꯥꯁꯦ ꯁꯥꯔꯩ ꯉꯥꯔꯩ ꯑꯣꯛꯅꯔꯦ. ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ. ꯊꯨꯡꯅꯗ꯭ꯔꯁꯨ ꯌꯥꯔꯦ. ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ!" ꯍꯥꯏꯅ ꯃꯥꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯦ. ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ. ꯑꯍꯤꯡꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯨꯔꯒ ꯃꯅꯤꯡ ꯊꯦꯡꯖꯤꯜꯂꯤ. ꯃꯃꯥꯏ ꯑꯣꯟꯊꯣꯛꯅꯕ ꯅꯠꯇꯕꯤꯗ ꯀꯤꯅ "ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ. ꯑꯁꯤꯕꯨ ꯁꯥꯔꯩ ꯉꯥꯔꯩ ꯑꯣꯏꯔꯖꯥꯠꯂꯣ? ꯌꯦꯡꯕꯗꯤ ꯌꯦꯡꯂꯒꯦ" ꯈꯟꯅ ꯑꯅꯤꯗꯨ ꯀꯤꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯑꯣꯏꯔꯝꯕꯗꯨꯗ ꯅꯦ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ "ꯅꯪꯉꯣꯏꯔꯦ. ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯒꯣꯔꯣꯕ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ. ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ." "ꯑꯩꯁꯨ ꯀꯤ." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯜꯗꯨꯗ ꯑꯃꯨꯛ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ "ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯥꯕ ꯇꯥꯔꯦꯗꯅ." "ꯍꯣꯏ ꯏꯃꯥ! ꯁꯥꯔꯩ ꯉꯥꯔꯩꯅꯦ. ꯁꯤꯕ ꯇꯥꯔꯦ." "ꯊꯦꯝꯕꯤ ꯅꯪꯁꯨ ꯅꯪꯅ ꯊꯣꯛꯄ ꯆꯦꯜꯂꯨ. ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯁꯤꯗꯅꯕ ꯆꯦꯜꯂꯒꯦ." ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯄꯥꯈꯠꯇꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯍꯨꯠ ꯊꯥꯗꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯑꯃꯝꯕ ꯃꯔꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯐꯩꯖꯥꯎꯗꯨ ꯍꯧꯖꯤꯛꯇꯗ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ. ꯅꯣꯛꯅ ꯃꯈꯨꯠꯀꯁꯨ ꯈꯨꯔꯒ "ꯄꯦꯜꯂꯦꯕ. ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯑꯉꯥꯎꯕꯅꯤ. ꯑꯩꯅ ꯂꯥꯛꯅꯔꯦ" ꯍꯥꯏꯅ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯅ ꯅꯣꯛꯂꯤ. ꯑꯗꯨꯕꯨ ꯁꯣꯝꯗ ꯑꯅꯤꯗꯨꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯊꯣꯡ ꯈꯪꯗ ꯆꯦꯟꯈ꯭ꯔꯒ ꯊꯦꯝꯕꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯕꯒ ꯆꯞ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯃꯥꯏꯕꯦꯝ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯁꯝ ꯃꯅꯥ ꯂꯣꯏꯁꯤꯜꯂꯒ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯡꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯅ "ꯀꯩꯅꯣꯅꯦ? ꯉꯔꯥꯡꯒ ꯊꯣꯡꯁꯤꯕꯨ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕ ꯖꯥꯠꯂꯅꯦ? ꯂꯣꯟꯁꯤꯜꯂꯝꯃꯤꯗ. ꯂꯥꯏ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯤꯕꯅꯤ. ꯏꯕꯦꯝꯃꯗꯨꯕꯨ ꯍꯧꯒꯠꯈꯤꯕ ꯑꯣꯏꯔ ꯖꯥꯠꯂꯅꯦ? ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ. ꯃꯥꯅ ꯌꯥꯍꯧ ꯉꯟꯕ ꯍꯥꯏꯁꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯑꯣꯏꯔ ꯖꯥꯠꯂꯥ?" ꯍꯥꯏꯅ ꯉꯥꯡꯗꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯀꯣꯔꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯨꯔꯨꯝꯂꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯊꯪꯅꯕꯒꯤ ꯕꯣꯆꯥꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯣ ꯏꯅꯦ!" ꯄ꯭ꯔꯃꯣꯗꯤꯅꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝꯒ ꯈꯪꯗ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯃꯤꯠ ꯄꯥꯡꯅ "ꯕꯣꯆꯥ ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏ ꯊꯦꯝꯕꯤ ꯃꯥꯜꯂꯤꯅꯦ ꯊꯣꯡꯒꯥꯜꯗ ꯇꯥꯔꯒ ꯂꯩꯔꯤꯁꯦ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ?" ꯍꯥꯏꯅ ꯄ꯭ꯔꯃꯣꯗꯤꯅꯤ ꯄꯥꯈꯠꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯀꯣꯟꯊꯣꯡ ꯃꯌꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ "ꯕꯦꯝꯃ!" ꯍꯥꯏꯅ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯋꯥꯈꯜ ꯇꯥꯗꯕꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯑꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯃꯄꯥꯜ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯅꯆꯥꯅꯨꯄꯤꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ" ꯍꯥꯏꯅ ꯃꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" "ꯑꯣ ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯕ. ꯑꯝꯇ ꯊꯨꯅ ꯊꯣꯛꯄꯤꯔꯛꯑෝ." "ꯑꯣ ꯍꯣꯏ" ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯆꯠꯂꯣ, ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯑꯣ." "ꯍꯣꯏ" ꯍꯥꯏꯅ
imungda prabhup chensinkhraga ising kallaga puthораklaga magi nupada ise makoktuda thombiyune hoi haina gyanmen itatada Pramodini masanupigi makokta isingdu khara thombirami aduga tapna masado haiphet nomlaga bema adu phawbada wakhal laktabaduda mamai be madudi pakhatpana loire aduna kapli tawduna khoi baba agang si wakhal laktrati kamdawni sasibu asumne hekta laina bagladro ise pakhat kinuse nang si agang si senaram aine maiba amudu amta kauruke amta ngai bikho kaidoke papa nangsu chathokrabadi ai to takramaina ise sumaina sum leiraga wakhal laktong natini aduna ngehak saludramdi kamdawni ngai khomta boisasi gauraga maoina ngehak chalhansiba hoi haina Pramodani gi nupaduna boisa hoirom do onsilaga khonjal kalapna boisa su taraduna mayumlomdagi duma khonjal kalapna kaubra mama hoini somdamdo leithorogni kaidorogi mama nasalsi wakhal lau haiba yadre nangmu sanglabadi maiba amudu amta kaubiru soni bugo yani mama kuiroi ai phatchilukige haina boisa do maiba kaubani haina senkhidami asumda sumangai gorobadu taraga leirambadagi maiba maibi tanadu laknarami somda sungi haki tungda maiba amu laktuna thembigi khudang mihul pairaga yenglami mamai be madudi adumak pakhatna tada isa nupi gi sibu kamdawribano wakhala o haibasu yadi tawrib layok narin kadai chatlugine ekhoi karimta khangawdre aina makeup thoklakpada thongse hanglaga leirami haina tawringaida boisana kaurupadagi khangbani karai ising aseng mukhuzayam tapiro aduga tarian pungphai kananam ta heklurubadi yani tarial duga pungphai dugadi ai noina dum hekta heklurage is kamdawne ai dine ma sena ringaida chai thabak amta tawhautre boisa yani ni ayoina kalaklage Pramodini na hoi ipungo noina khara wabi batare nani hoise gyan me namai tatre kishu gaidida hairam laga boisa do imungda ising lokthokpani haina changkirami kuidi khuzai amada ising asengbudu kalaklaga maibaduda kura si yaradri yembi karai yari haina lauraga masinda lairon tilon khara sollaga tairenduna ising asengbudu luplaga masa pumba nanthokpadagi tapna wakhalaktuna mamittu tapna panglaklami masanupina mamit panglakpaduda khari hekne tana Pramodini na bema nangmu gyan tarabro thembi wakhalde lakle haibabu tarang malang amada leibaduda ikikina ima I can be ima bema ima ni si isa ka shu taw ima le sidi nate sarai garoi bema ima ni ne si apta nangmu gyan taw kaidoge haina masanupi adubu phajinaba tawrami masanupi dusu kiboi khangboi nanthoknaba kanu hotnasi adubu mamai be mana namdana konsinbadagi kharadi pharami masaduna khara nena tarakpaga mamai be madudi adumak nungaitana maibadu onsilaga dada isanupi asibo bema kaishu khalu horani midang oiramsi laitho umaga tawsi adu tawragadi kaishu tawraroida adukak hairamlaga maiba amusu adumak mayumda hankhirami mamai be madudi masanupigi oiriba phibamduda wakhal nungaidana makokta tapna nanthabiduna imagi bema kaino nangna tawriba matawsibo imabu kari oyo haibano mama tarang amada leiriba nasaduda adumna haijinbiruranu amuk pakhat thukatpa tawradi wanarani adugi saruk cha ising thongba oina ngasi noma khakti makhoi mapasu cha ising do thongbibadi yaidana asigi phibam sidabu karmaina mathana thadoklaga thamdawrige hoi ai edum thonglurage yare haina masu haugatlaga imunglumda sangkhirami asomda sugoroba sumangai adumna tarang marang amadana leiribado makoi anigi mataudu khangkhiba amana amada tamnabadagi sajausu paudu tarami paudu tarubada madi amuk toiba thajadaba magaloinana ainadi chumna phagi oina haiki waduba moinisu asengi thungnanabani haidana lamtagi thangjage hingdabu sari wasak sakna dawribani haidana tawriba soidawrabani otokpani da
ꯍꯦꯝꯕꯅ ꯇꯥꯗꯅꯕꯨ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯕꯨ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯦ, ꯒꯣꯔꯣ ꯃꯃꯥꯅꯗꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯒ ꯊꯨꯡꯅꯅꯕ ꯂꯝꯕꯤ ꯑꯃꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯤ, ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯅ ꯂꯩꯔꯦ꯫ ꯑꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯍꯥꯏꯈꯤꯕꯅꯤꯅꯦ꯫ ꯇꯥꯗꯁꯤꯁꯨꯕ ꯌꯥꯝꯃꯤꯅꯦ, ꯄꯥꯈꯪ ꯃꯆꯥꯗꯨꯗꯕꯨ ꯑꯗꯨꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯁꯤꯅꯤ꯫ ꯁꯥꯖꯧꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯈꯨꯝꯕ ꯉꯝꯂꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯥꯡꯕꯤꯒ ꯊꯣꯏꯅꯥꯎꯒꯁꯨ ꯃꯇꯥꯒꯤ ꯃꯔꯝꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯥꯎꯅ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯁꯣꯏꯗꯅ ꯁꯥꯔꯤ ꯋꯥꯁꯛꯅꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯑꯃꯅꯤꯕ, ꯑꯗ ꯁꯣꯏꯗꯅ ꯂꯥꯏꯑꯣꯛꯅꯕ ꯑꯣꯏꯔꯤꯅꯤꯕ꯫ ꯇꯧꯅꯤꯡꯉꯤꯗꯣ ꯇꯧꯅꯨ ꯇꯧꯅꯨ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯈꯣꯏꯅꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯄ ꯌꯦꯡꯉꯣꯕ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯕ ꯃꯥ꯫ ꯑꯗꯣ ꯑꯩꯈꯣꯏꯅꯤꯕꯨ ꯉꯥꯏꯍꯥꯛ ꯍꯪꯂꯨꯔꯁꯤꯔꯣ? ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯤꯗ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗꯅ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯇꯧꯕꯗꯒꯤ ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯅ ꯉꯥꯡꯅ ꯁꯛꯅꯕꯗꯤ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯊꯦꯝꯕꯤꯗꯨ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯔꯤꯉꯩꯗ ꯃꯇꯥ ꯑꯅꯤꯗꯨ ꯍꯧꯅꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯕꯨꯟ ꯇꯥꯔꯝꯕꯗꯨ ꯈꯔ ꯐꯔꯅꯤ ꯈꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯏꯕꯦꯝꯃ, ꯅꯣꯏꯅꯤ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ, ꯑꯩ ꯏꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯗꯤ ꯍꯤꯡꯗꯤ ꯍꯤꯡꯂꯝꯂꯤꯗꯅ?" "ꯍꯤꯡꯕꯨꯗꯤ ꯍꯤꯡꯖꯔꯤꯌꯦ ꯑꯩꯁꯨ." ꯊꯣꯏꯅꯥꯎꯅ, "ꯌꯥꯔꯦꯁꯦ, ꯏꯕꯦꯝꯃ ꯅꯪꯁꯨ ꯉꯔꯥꯡ ꯀꯝꯗꯧꯔꯤꯅꯣꯕ?" "ꯏꯕꯦꯝꯃ ꯍꯣꯏ, ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯉꯥꯛꯇꯅꯤ" ꯍꯥꯏꯅ ꯊꯦꯝꯕꯤ ꯃꯥꯅ ꯊꯦꯡꯅꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯏꯇꯞ ꯇꯞꯅ, "ꯏꯕꯦꯝꯃ ꯍꯣꯏ, ꯑꯩꯅꯦ ꯆꯦꯟꯅ ꯅꯣꯏꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯁꯨ ꯍꯥꯏꯅ ꯈꯜꯂꯛꯄꯁꯤꯗꯤꯕ, ꯃꯤꯅ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯌꯥꯗꯗꯅ ꯃꯁꯤꯗꯩꯁꯤꯗ ꯁꯥꯔꯤ ꯋꯥꯁꯛꯅꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯉꯥꯡꯕ ꯁꯛꯄ ꯑꯝꯇ ꯇꯥꯗꯦꯕ꯫ ꯑꯗꯣ ꯃꯥꯁꯨ ꯑꯩꯗꯧꯅ ꯇꯧꯏ ꯍꯥꯏ, ꯆꯨꯝꯖꯥꯠꯂꯣ?" "ꯆꯨꯝꯃꯤ ꯏꯕꯦꯝꯃ, ꯃꯥꯁꯨꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯅꯨꯀꯣ." "ꯑꯩ ꯑꯃꯨꯛ ꯍꯟꯅꯒ ꯁꯤꯒꯨꯝꯕꯁꯦ ꯇꯧꯖꯔꯔꯣꯏ." "ꯇꯧꯈꯣꯗ, ꯀꯥꯟꯅꯗꯦ, ꯁꯥꯔꯤ ꯋꯥꯁꯛꯅꯅꯕ ꯅꯋꯥꯗꯨꯁꯨ ꯀꯧꯕꯤꯒꯦ꯫ ꯀꯧꯒꯦꯕ, ꯇꯧꯋꯣ." "ꯌꯥꯔꯦ, ꯄꯦꯟꯖꯔꯦ ꯑꯩ" ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯏꯀꯥꯏꯅꯗꯅ ꯍꯟꯖꯤꯟꯅꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯇꯩ ꯈꯪꯅꯔꯕꯁꯨ ꯊꯨꯡꯅꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝꯅ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯔꯝꯗꯦ꯫